Ngasiꯗꯤ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯝꯇ ꯇꯧꯖꯔꯛꯀꯦ. ꯚꯤꯗꯤꯑꯣꯁꯤꯁꯨ ꯅꯝꯗ ꯀꯨꯏꯔꯦ ꯇꯧꯔꯤꯁꯦ. ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ. ꯅꯤꯅꯦ ꯍꯣꯏ ꯏꯆꯦ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯀꯅꯦꯕ. ꯑꯗꯨ ꯄꯨꯟꯕꯒꯤꯅꯦ. ꯑꯩꯁꯦ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯇꯧꯔꯝꯕꯅꯦ. ꯊꯥꯎꯕꯨꯗꯤ ꯍꯩꯔꯦ. ꯊꯣꯡꯗꯣꯏꯅꯦ. ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯏꯅꯦ ꯉꯁꯤ ꯋꯥꯏ ꯁꯥꯟꯅꯗꯣꯏꯅꯦ. ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯅꯪꯗꯤ ꯊꯤ ꯆꯥꯎ ꯂꯩꯔꯝꯃꯦꯅ. ꯀꯔꯥꯏꯅꯣ ꯁꯤ ꯁꯥꯐꯕꯁꯤꯔꯣ ꯑꯩꯅ ꯌꯥꯝ ꯅꯝꯅꯤꯡꯉꯤꯁꯦ. ꯀꯥꯈꯠꯂꯁꯤ ꯂꯥꯛꯑꯣ. ꯈꯔ ꯆꯥꯎ. ꯑꯅꯤ ꯍꯥꯎꯕꯅꯦ. ꯂꯣꯏꯁꯤꯜꯂꯛꯑꯦ. ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ. ꯂꯥꯛꯑꯦ. ꯅꯩꯔꯦ. ꯑꯩꯈꯣꯏ ꯅꯤꯅꯦ ꯎꯗꯦꯅ. ꯅꯦꯇꯣꯟꯗꯤ. ꯄꯣꯔꯛꯑꯣ ꯌꯥꯗ꯭ꯔꯣ ꯑꯆꯧꯕꯗꯣ? ꯑꯆꯧꯕꯗꯣ ꯄꯣꯔꯛꯑꯣ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ? ꯀꯩꯅꯣ ꯀꯩ? ꯁꯤꯗ ꯀꯥꯈꯠꯂꯛꯑꯣ. ꯐꯦꯁꯟꯇ ꯌꯦꯡꯉꯣ. ꯑꯗꯨꯒ ꯀꯜꯗ ꯂꯩꯕ ꯋꯥꯅꯤꯗ. ꯏꯃꯥ ꯐꯥ ꯌꯥꯗꯣꯏꯖꯥꯠꯂꯣ? ꯑꯩꯈꯣꯏ ꯅꯦꯇꯣꯟ ꯋꯥꯠꯂꯤ. ꯅꯪ ꯋꯥꯠꯂꯦ ꯍꯥꯏꯕꯅꯤꯗ. ꯁꯨꯡꯀꯥ ꯀꯥꯈꯠꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯁꯨꯡꯀꯥ ꯀꯥꯈꯠꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯂꯣꯏꯔꯦ. ꯇꯧꯔꯅꯤ. ꯑꯁ ꯊꯕꯤꯁꯤꯗꯤ ꯆꯥꯕ ꯌꯥꯔꯦ ꯊꯕꯤꯗꯣ. ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦ ꯊꯕꯤꯗꯣ ꯌꯥꯔꯦ. ꯑꯩꯈꯣꯏ ꯃꯤꯁꯦ ꯁꯨꯔꯕꯣ? ꯅꯪ ꯀꯩ ꯌꯦꯡꯉꯤꯅꯣ? ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯦ? ꯌꯥꯝ ꯅꯣꯏꯌꯦ ꯅꯪꯁꯦ. ꯑꯩꯁꯦ ꯅꯪꯒꯤ ꯁꯤꯗ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗ. ꯇꯦꯝꯃ ꯕꯦꯊꯣꯒ ꯌꯥꯝ ꯈꯨꯐꯖꯕꯅꯦ. ꯁꯤꯅ ꯌꯦꯟ. ꯑꯩꯅ ꯊꯣꯡꯕ. ꯁꯤꯅ ꯉꯥ. ꯁꯤꯅ ꯀꯂꯦꯖꯥ ꯃꯦꯠꯄ. ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯕ꯭ꯔꯣ? ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯗꯧ ꯃꯥꯜꯂꯦ ꯅꯣꯏ ꯀꯩꯅꯣꯗꯣ ꯌꯥꯎꯔꯗꯤ. ꯈꯪꯗꯦ. ꯃꯉꯥ ꯐꯝꯃꯣ ꯂꯥꯛꯑꯣ. ꯐꯝꯃꯣ. ꯒꯦꯂꯦꯛꯁ. ꯒꯦꯂꯦꯛꯁ. ꯅꯪ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯥꯏꯅꯦ? ꯆꯥꯔꯁꯤ ꯂꯥꯛꯑꯣ. ꯁꯤ ꯀꯩꯅꯣ? ꯁꯤ ꯇꯦꯕꯜꯗ ꯆꯥꯎ ꯀꯩꯗꯧꯔꯒꯦ? ꯁꯤ ꯇꯦꯕꯜꯗ. ꯆꯧꯀ꯭ꯔꯤꯒ. ꯇꯥꯏꯅꯤꯡꯗꯦ ꯌꯦꯟꯁꯤꯁꯨ. ꯑꯩꯒꯤ ꯎꯔꯤꯡꯁꯦ ꯃꯤ ꯄꯨꯟꯗꯣꯔꯦ ꯃꯤ ꯑꯩꯅ ꯎꯗꯣꯔꯦ ꯍꯥꯏꯔꯗꯤꯅꯦ ꯑꯗꯨꯝ ꯊꯨꯡꯕ ꯍꯧꯒꯠꯂꯛꯑꯅꯦꯕ. ꯁꯤ ꯆꯥꯛꯁꯤꯗꯤ ꯕꯦꯂꯣꯡꯒꯤ ꯋꯥꯠꯂꯤꯌꯦ ꯆꯥꯛ. ꯏꯅꯝ ꯕꯦꯊꯣꯏ ꯆꯥꯛ ꯋꯥꯠꯂꯤ.
ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯡ ꯇꯧꯔꯁꯤ ꯐꯖꯅ ꯑꯅꯤ ꯂꯩꯁꯤꯗꯤ ꯑꯃꯗ ꯌꯥꯎꯗꯣꯏ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯧꯔꯦ ꯑꯗꯨ ꯗꯦꯂꯥ ꯑꯃꯨꯛ ꯗꯦꯂꯥ ꯍꯥꯎꯔꯕꯅꯦ ꯑꯩꯅ ꯍꯩꯔꯕ 이때가 몇 살 상도록 상도록 끊어줘. ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯅꯝꯍꯧꯕꯅꯤꯗ ꯚꯤꯗꯤꯑꯣ ꯊꯤꯗꯕ ꯀꯩꯒꯤꯅꯣ ꯅꯪ ꯊꯦꯡꯂꯛꯏꯁꯤ ꯅꯪ ꯇꯨꯝꯃꯦꯅ ꯇꯥꯏꯌꯦꯕ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯒꯦ ꯍꯥꯏꯗꯦꯕ ꯀꯥꯏꯗꯩꯅꯣ ꯃꯤ ꯆꯥꯛ ꯇꯣꯛꯈꯤꯗꯧꯔꯦ ꯈ꯭ꯋꯥꯏꯅꯤ ꯈꯛ ꯉꯥꯏꯍꯧꯔꯦ ꯆꯠꯇꯧꯔꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯉꯛꯑꯔꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯁꯤ ꯒ꯭ꯔꯨꯞ ꯁꯥꯁꯤꯃ ꯆꯠꯂꯣ ꯅꯪꯒꯤ ꯐꯪꯍꯧꯔꯣꯏꯌꯦ ꯅꯣꯡꯃ 이제ꯐꯖꯅ 삭제. 야. 해코. 엄마. 해코가 이노. Bye bye. Chặt thời ní thời gian này xây sợi á thời gian giặt sân là cái xây sợi rồi đầm ra mày không đứa nó sắc thời ní đó rồi xin giờ cái này bye bye.